Langjing Patsoi Part 1 dagi Khumbong Phawagi lambi paring asi matam kuina sembi da bana leirakpana maram oiraga khudong chadaba kaya mayok narakpadagi khoi saunaraba maikai adomgi miyamna ngase ayuk dagi lambi paring asi thingbugi khongjang sangsen bahokrai ngase ayuk angan badagi hoduna changsin khiba lambi thingbugi khongjang aduga mari lainana khongjang loi amana hai matam sangna sembi dana leiraklaba national highway shu oiriba lambi paring asi kayarak hanna sembi na ba mari lainaba authorities sinda haiza khiba laikrai adomainamak ngasi phawba lambi asi sembi dabana makhatana khudong thiba thodok kaya mayok naduna lairi lambi asi semlagani haina mari lainaba singna thajaba pirakhiba laikrabasu ngasi phawba thabakta onthoktana lairi lambi asi athoba matamda semjin biduna mahiroi yauna achat awok singda thengnariba khudong chadaba kaya asi kokhanbiu haina su makna makhataki laiba langjing sidagina maning khumong yogi lambi sida khoi laiba corruption mayam punsanara ngasi asi ban tawjari bani yam kana aduna hadi phawda masi kaigumba ngasi phawda akoi mari lena pa department singna akoi gi thabak si lakhot piraktar lambi sem sabagi chit toragani haibagi thajaba ma pidragadi ngasi khaktana te banna si makha tana mak tawbari abagi pibam de laidi